ꯃꯌꯥꯝ ꯑꯍꯥꯟꯕꯃꯛꯇꯗ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯑꯃꯗꯤ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯐꯣꯊꯥꯃꯤꯟꯅꯁꯤ ꯈꯪꯃꯤꯟꯅꯁꯤ ꯆꯦꯅꯦꯜ ꯑꯁꯤꯅ ꯉꯁꯤꯁꯨ ꯅꯨꯡꯁꯤꯖꯔꯕ ꯑꯩꯒꯤ ꯚꯤꯌꯨꯋꯔꯁꯤꯡ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯈꯟꯕꯤꯔꯛꯄ ꯇꯣꯄꯤꯛꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯑꯃ ꯂꯧꯈꯠꯆꯔꯦ ꯍꯥꯏꯔꯒ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯉꯁꯤꯒꯤ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕ ꯇꯣꯄꯤꯛ ꯑꯁꯤꯅ ꯊꯥ 12ꯗ ꯄꯣꯛꯄ ꯅꯨꯄꯥ ꯅꯠꯇ꯭ꯔꯒ ꯅꯨꯄꯤ ꯍꯥꯏꯕꯗꯤ ꯅꯨꯄꯥꯒꯤꯁꯨ ꯅꯨꯄꯤꯒꯤꯁꯨ ꯀꯔꯝꯕ ꯆꯍꯤ ꯃꯇꯥꯡꯗ ꯃꯈꯣꯏꯒꯤ ꯐꯠꯇꯕ ꯐꯣꯜ ꯑꯃꯁꯨꯡ ꯑꯐꯕ ꯐꯣꯜ ꯂꯩ ꯑꯃꯗꯤ ꯍꯥꯏꯔꯤꯕ ꯊꯥꯁꯤꯡꯗꯨꯗ ꯄꯣꯛꯄ ꯃꯤꯑꯣꯏꯁꯤꯡꯁꯤꯅ ꯀꯔꯤ ꯐꯣꯜ ꯂꯩ ꯍꯥꯏꯕꯗꯨ ꯈꯨꯗꯣꯜ ꯇꯝꯖꯅꯕꯒꯤꯗꯃꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯉꯁꯤꯒꯤ ꯊꯝꯖꯔꯤꯕ ꯇꯣꯄꯤꯛ ꯑꯁꯤ ꯊꯝꯖꯗ꯭ꯔꯤꯉꯩ ꯃꯥꯡꯑꯣꯏꯅꯅ ꯋꯥꯐꯝ ꯑꯃꯇꯪꯒ ꯃꯤꯌꯥꯝꯗ ꯊꯝꯖꯍꯧꯒꯦ ꯊꯝꯖꯔꯤꯕꯁꯤ ꯑꯌꯥꯝꯕꯅ ꯆꯥꯅꯒꯅꯤ ꯑꯗꯨꯒ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯆꯥꯅꯒꯅꯤ ꯍꯥꯏꯕꯗꯤ ꯂꯩꯇꯦ ꯑꯗꯨꯃꯛꯄꯨ ꯗꯁꯥ ꯇꯥꯒꯟꯕ ꯆꯍꯤ ꯃꯇꯥꯡꯁꯤꯡꯁꯤꯗꯤ ꯑꯌꯥꯝꯕ ꯆꯨꯝꯒꯜꯂꯤ ꯍꯥꯏꯕꯁꯤꯃ ꯊꯝꯖꯒꯦ तबुतबु मिपुम खुदिमक वारगा लेगदब नते मिपुम खुदिमक नुंगायरगा लेगदबदि नते अवाब मिसु नुंगायबगी मिकुप अमा लाखनी अदुगा नुंगायना लेरम मिसु अवाब थेंगनबगी मतम अमा लाखनी हारिबसिंगदो मसा मसागी मपुक महिगी मतुंग इना लैरिबा चही मतंग मतंगदुगी अदुम लाक्सगदबनी हाबसि थमजगे हारिबा चही मतंग सिंग अदुनी करमबा थादा पोकु मियोसिंगना करमबा चही मतंग सिंगदा अफब फोल लई अमसुंग फत्तब फोल लई हाबदु खुदोल तमजगे मियेंग तामिनसि फरेदुदी खुदोल तमजरगे अहानबसि सजिबु थादगी हौजगे सजिबु थादा पोको मियोसिंगी फोल सिंगसि थमजगे अदुगी मतुंग तारकदा मियामना खंबिनिंगिबा करम सही मतंगदा अफबा करम सही मतंगदा फत्तब लई हाबदु थमजगे हेतारे सजिबु थादा पोकपा मिसिंगसे अयामना मसक मतौदि फजगली इंग तपकनी महि मसिंगसु यामना हैगली पुंग इसेना सिंगबा कला विद्यादि यामना पांगनबा मियोसिंग ओइगनी अदुगा अफबा मियोइसु अदुम ओइगली हेतारे मांगदा मीना वा ngang क्या ngamgante adu tungdo ina dum ngangnei haitare aduga मीना चानबीगनी लौ सिंगु थबकता यामना पक्नब ओइगनी असो असंग खनबसु यामना पक्नै अदुगा अहल लमलना हाइबा यामना इंगनगनेबा तबुतबो मखोइसिंगसे मसागी सही मरी सुबु मतमदा यामना फत्तब खर थेंगनगले सही 15 दा मई इसिंगदगी अवाब खर नंगले अदुगा सही 30 नत्रगना 35 सिदसु खुदोंग चादब खरदि थोकली अदुगा मखोइसिंगसे यामना हेन नुंगाय याय फबा फंगबा सही मतंग हाइबदुमक्ति ओइदे चांग अमदा दुमक लेगिनी फत्तब खर लेरिबे सही मतंग सिंग सेक्शन बिगदबनी असुमना मथंगदा कालेन थादमु पोकु मियोइसिंगसे अयामबना मखोइसि पुक्सेन दि यामना कल्ली अदुगा मी अफबा यामना ओइगली असो सांग खनबसु याम पक्नगनी अदुगा मखोइसे नुपी अंगोब याम पक्नगने हई सिंगनी अथुम अहाउ साबा याम पामी मखोइसे अयामना सही 2 सही 3 सही 8 अदुगा सही 10 अमसुम सही 13 असे याम सेक्शन बिगदबनी फत्तब सही मतंग सिंग ओय हेतार अदुगा सही 15 गा 15 दसु मखोइसी अपाइब दशा खर थोकले लोनना सही 53 निफुतरक अदुगा 59 हारिबा सही मतंग सिंगसे सिसु चौखलबा अहन ओइसलक मतमगी हेतारे ज्ञान तारक मतमदा थोकनबा मसागी दशा याम थोकनबा सही मतंग ओय खर सेक्शन बिगदबनी मार्क्सु कालेन थादा पोक मिसु हेना थोइना नक लेबा सही मतंग दुमक्ति कायना लेते चांग अमदा यामना हंथबसु ओइदे चांग अमदा दुमक मागी फंगफम थोक फंगदुना दुमक लेगेने हेतारे अफबा फोल सिंगसे असुमना इंगा थादा पोको मिसिमु कमाय तोगे हरगा अखोइना चाबा थकपदा मरांग कायना फंगनबा मियो ओइगले हेतारे महि मसिंगसु दुम हेगनगनी अदुगा मखोइसे नुपीसे ngangranabi लौरबदी मसा याम सिगल्लेबा अदुगा नुपी कुसु खरमुबी लौरबदी पुंसी सांगबा नुपी नत्रगना मसा मक्सु पुंसीबा ओइ हेतारे अदुगा मसागी ओइनदी मसक मतौ फजब ओइगनी अदुगा मखोइसे अयाबा मतमदा खरा मुरैनेना तौबा नुपी च अदुम फंगनगनी अदुगा
ꯄꯨꯛꯅꯤꯡ ꯅꯣꯛꯊꯣꯛꯀꯟꯕ ꯌꯥꯝꯅ ꯑꯣꯏꯒꯜꯂꯤ ꯃꯤꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯑꯣꯏ ꯋꯥꯉꯥꯡ ꯋꯥꯇꯥ ꯌꯥꯝ ꯐꯖꯒꯅꯤ ꯑꯗꯨꯒ ꯃꯈꯣꯏꯁꯤ ꯆꯍꯤ 2 ꯆꯍꯤ 14 ꯆꯍꯤ 19 ꯆꯍꯤ 45ꯗ ꯑꯋꯥꯕ ꯈꯔ ꯅꯪꯒꯟꯒꯅꯦꯕ ꯑꯗꯨꯒ ꯆꯍꯤ 48ꯇ ꯌꯥꯝ ꯊꯥꯖꯗꯅ ꯃꯆꯥꯛ ꯃꯔꯟ ꯈꯔ ꯐꯪꯒꯟꯕ ꯃꯇꯝ ꯂꯩꯒꯅꯤ ꯂꯣꯏꯅꯅ ꯆꯍꯤ 53ꯁꯦ ꯃꯁꯥꯒꯤ ꯂꯥꯟꯐꯝ ꯌꯥꯝ ꯀꯟꯕ ꯗꯁꯥ ꯂꯥꯡꯐꯝ ꯌꯥꯝ ꯀꯟꯕ ꯆꯍꯤ ꯃꯇꯥꯡ ꯑꯣꯏ ꯁꯤꯇꯁꯨ ꯅꯠꯇꯅ ꯆꯍꯤ 62ꯁꯦ ꯁꯤꯁꯨ ꯐꯠꯇꯕ ꯆꯍꯤ ꯃꯇꯥꯡ ꯑꯣꯏ ꯂꯦꯝꯍꯧꯔꯤꯕ ꯑꯇꯩꯒꯤ ꯆꯍꯤ ꯃꯇꯥꯡꯁꯤꯡꯁꯤꯗꯤ ꯃꯍꯥꯛꯀꯤ ꯑꯐꯕ ꯆꯍꯤ ꯃꯇꯥꯡ ꯉꯥꯛꯇꯅꯤ ꯍꯥꯏꯇꯥꯔꯦ ꯑꯁꯨꯝꯅ ꯏꯉꯥ ꯊꯥꯗ ꯑꯃꯨꯛ ꯄꯣꯛꯄ ꯃꯤꯁꯤꯡꯁꯦ ꯃꯍꯩ ꯃꯁꯤꯡ ꯕꯤꯗ꯭ꯌꯥ ꯌꯥꯝꯅ ꯍꯩꯒꯟꯒꯅꯦꯕ ꯌꯦꯛ ꯈꯣꯠꯄ ꯍꯩꯕ ꯑꯗꯨꯒ ꯃꯁꯥꯅ ꯅꯤꯡꯕꯁꯦ ꯌꯥꯝꯅ ꯊꯨꯡꯒꯟꯒꯅꯦꯕ ꯄꯨꯟꯁꯤꯁꯨ ꯁꯥꯡꯒꯅꯤ ꯂꯧꯁꯤꯡ ꯆꯥꯎꯒꯅꯤ ꯃꯆꯥ ꯌꯥꯝꯒꯅꯤ ꯋꯥꯉꯥꯡ ꯋꯥꯇꯥ ꯌꯥꯝ ꯐꯖꯒꯅꯤ ꯑꯗꯨꯒ ꯂꯧꯖꯅꯥꯝ ꯄꯨꯖꯅꯥꯝꯗꯤ ꯌꯥꯝꯅ ꯀꯟꯕ ꯃꯤ ꯑꯣꯏꯒꯅꯤ ꯊꯛ ꯈꯥꯅ ꯆꯥꯟꯒꯜꯂꯤ ꯃꯈꯣꯏꯁꯤ ꯑꯌꯥꯝꯕꯅ ꯆꯍꯤ 3 19 19 38 90 ꯍꯥꯏꯔꯤꯕ ꯆꯍꯤ ꯃꯇꯥꯡꯁꯤꯡꯁꯦ ꯐꯠꯇꯕ ꯆꯍꯤ ꯃꯇꯥꯡꯅꯤ ꯑꯗꯨꯒ ꯆꯍꯤ 43ꯇꯗꯤ ꯃꯍꯥꯛꯁꯤ ꯂꯟ ꯊꯨꯝ ꯐꯪꯕ ꯆꯍꯤ ꯃꯇꯥꯡ ꯑꯣꯏꯒꯅꯤ ꯃꯁꯥꯒꯤ ꯂꯟ ꯊꯨꯝ ꯄ꯭ꯔꯣꯄꯔꯇꯤ ꯐꯪꯕ ꯂꯣꯏꯅꯅ ꯆꯍꯤ 58 ꯁꯨꯔꯛꯄ ꯃꯇꯝꯗ ꯌꯥꯝ ꯐꯠꯇꯕ ꯆꯍꯤ ꯃꯇꯥꯡ ꯂꯩꯒꯅꯤ ꯑꯗꯨꯕꯨ 55ꯗ ꯅꯠꯇꯦ ꯉꯥꯛꯄꯤꯒꯅꯤ 65ꯗ ꯆꯥꯎꯈꯠꯄ ꯂꯥꯛꯄ ꯑꯃꯨꯛ ꯂꯩꯒꯅꯦꯕ ꯑꯗꯒꯤ ꯑꯃꯨꯛ ꯆꯍꯤ 62ꯗ ꯐꯠꯇꯕ ꯆꯍꯤ ꯃꯇꯥꯡ ꯑꯃꯨꯛ ꯂꯥꯛꯑꯅꯤ ꯍꯥꯏꯇꯥꯔꯦ ꯑꯁꯨꯝꯅ ꯊꯧꯋꯥꯟ ꯊꯥꯗ ꯄꯣꯛꯄ ꯃꯤꯁꯦ ꯑꯃꯨꯛ ꯊꯝꯖꯒꯦ ꯊꯧꯋꯥꯟ ꯊꯥꯗ ꯄꯣꯛꯄ ꯃꯤꯁꯤꯡꯗꯤ ꯃꯁꯛ ꯃꯇꯧꯁꯨ ꯌꯥꯝ ꯐꯖꯒꯅꯤ ꯂꯧꯁꯤꯡ ꯂꯩꯒꯅꯤ ꯂꯟ ꯆꯦꯜꯂꯤ ꯑꯗꯨꯒ ꯑꯉꯝ ꯑꯊꯧꯒ ꯉꯥꯏ ꯌꯥꯝ ꯑꯣꯏꯒꯜꯂꯤ ꯗꯥꯟ ꯇꯧꯕ ꯑꯗꯨꯒ ꯙ꯭ꯌꯥꯟ ꯇꯞꯄꯅꯆꯤꯡꯕ ꯙꯔꯃ ꯀꯔꯃꯗ ꯄꯨꯛꯅꯤꯡ ꯂꯨꯞꯁꯤꯟꯒꯜꯂꯤ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯕꯗꯤ ꯀꯌꯥ ꯇꯧꯒꯟꯗꯦ ꯇꯧꯕꯗꯤ ꯌꯥꯝ ꯄꯥꯝꯒꯅꯤ ꯂꯂꯣꯟ ꯏꯇꯤꯛꯇ ꯑꯗꯨꯒ ꯅꯨꯄꯥ ꯑꯣꯏꯔꯒꯅ ꯅꯨꯄꯤꯁꯤ ꯑꯉꯧꯕ ꯌꯥꯝꯅ ꯄꯛꯅꯩ ꯅꯨꯄꯤ ꯑꯣꯏꯔꯒꯅ ꯃꯁꯥꯃꯛ ꯉꯧꯗꯕ ꯇꯥꯔꯒꯁꯨ ꯅꯨꯄꯥ ꯑꯉꯧꯕꯁꯤꯡ ꯌꯥꯝ ꯄꯛꯅꯕ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯃꯈꯣꯏ ꯀꯔꯤꯒꯨꯝꯕ ꯅꯨꯄꯥꯁꯤꯡꯅ ꯅꯨꯄꯤ ꯀꯨꯆꯨ ꯃꯨꯕ ꯂꯧꯔꯒꯗꯤ ꯃꯁꯥꯗ ꯈꯔ ꯕꯦꯔꯥ ꯊꯥꯡꯒꯟꯕ ꯂꯩꯒꯅꯤ ꯃꯔꯦꯞ ꯅꯦꯝꯕꯗꯤ ꯄꯛꯅꯗꯦ ꯆꯍꯤ 3 5 38 ꯑꯁꯦ ꯌꯥꯝꯅ ꯐꯠꯇꯕ ꯆꯍꯤ ꯃꯇꯥꯡ ꯑꯣꯏ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ ꯍꯥꯏꯔꯒꯅ ꯆꯍꯤ 93ꯒ 94ꯒꯁꯦ ꯌꯥꯝꯅ ꯆꯦꯛꯁꯤꯟꯕꯤꯒꯗꯕ ꯆꯍꯤ ꯃꯇꯥꯡꯅꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯦ ꯌꯥꯝꯅ ꯆꯦꯛꯁꯤꯜꯍꯧꯗꯕ ꯇꯥꯔꯒꯗꯤ ꯃꯁꯥꯗ ꯄꯨꯟꯁꯤꯒꯤ ꯑꯣꯏꯕ ꯈꯝ ꯊꯦꯡꯅ ꯑꯋꯥꯕ ꯊꯦꯡꯒꯜꯂꯦ ꯍꯥꯏꯇꯥꯔꯦ ꯁꯨꯝꯅ ꯂꯥꯡꯕꯟ ꯊꯥꯗ ꯄꯣꯛꯄ ꯃꯤꯁꯤꯡꯁꯦ ꯑꯃꯨꯛ ꯑꯍꯥꯟꯕ ꯍꯧꯔꯛꯄꯗꯗꯤ ꯌꯥꯝ ꯋꯥꯒꯅꯤ ꯃꯣꯏꯁꯦ ꯑꯗꯨꯒ ꯃꯃꯩꯗ ꯂꯣꯏꯅ ꯐꯒꯅꯦꯕ ꯑꯐꯕ ꯐꯪꯒꯅꯤ ꯀꯂꯥ ꯕꯤꯗ꯭ꯌꯥꯗ ꯃꯃꯤꯡ ꯈꯔ ꯆꯠꯀꯜꯂꯤ ꯑꯗꯨꯒ ꯃꯁꯛ ꯃꯇꯧ ꯐꯖꯒꯜꯂꯤ ꯃꯇꯤꯛ ꯃꯒꯨꯟ ꯌꯥꯝ ꯆꯦꯟꯒꯅꯤ ꯂꯧꯁꯤꯡ ꯂꯩꯒꯅꯤ ꯑꯐꯕ ꯃꯆꯥꯁꯨ ꯌꯥꯝꯅ ꯄꯣꯛꯀꯜꯂꯤ ꯑꯆꯧ ꯑꯁꯥꯡꯅꯁꯨ ꯌꯥꯝ ꯆꯥꯟꯒꯅꯤ ꯄꯥꯏꯔꯛꯀꯤ ꯂꯧꯁꯤꯡ ꯌꯥꯝ ꯂꯩꯒꯅꯤ ꯑꯗꯨꯒ ꯃꯈꯣꯏꯁꯤꯡꯁꯦ ꯅꯨꯄꯤꯗꯤ ꯑꯉꯧꯕ ꯄꯛꯅꯒꯅꯤ ꯑꯗꯨꯒ ꯃꯁꯥꯒꯤ ꯆꯍꯤ 3 19 33ꯇ ꯌꯥꯝꯅ ꯐꯠꯇꯕ ꯑꯣꯏꯒꯅꯤ ꯇꯧꯕꯇꯕꯨ ꯆꯍꯤ 55ꯗꯗꯤ ꯂꯟ ꯐꯪꯕ ꯆꯍꯤ ꯃꯇꯥꯡ ꯑꯣꯏꯔꯤ ꯑꯗꯨꯒ ꯆꯍꯤ 59ꯗ ꯑꯃꯨꯛ ꯈꯖꯤꯛꯇꯪ ꯑꯋꯥꯕ ꯅꯪꯒꯦ ꯇꯧꯕ ꯆꯍꯤ ꯃꯇꯥꯡ ꯈꯔ ꯂꯩꯒꯅꯤ ꯇꯧꯕꯇꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯕ ꯆꯍꯤ ꯃꯇꯥꯡꯁꯦ ꯆꯍꯤ 32ꯒ 69ꯒꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯗꯁꯥ ꯌꯥꯝꯅ ꯀꯟꯕ ꯆꯍꯤ ꯃꯇꯥꯡꯅꯤ ꯍꯥꯏꯇꯥꯔꯦ ꯂꯥꯡꯕꯟ ꯊꯥꯗ ꯄꯣꯛꯄ ꯃꯤꯁꯤꯡꯁꯦ ꯑꯁꯨꯝꯅ ꯃꯦꯔꯥ ꯊꯥꯗ ꯄꯣꯛꯄ ꯃꯤꯑꯣꯏꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯃꯄꯨꯡ ꯑꯣꯏꯅ ꯐꯝꯅꯥꯏꯕ ꯌꯥꯝꯅ ꯑꯣꯏꯒꯜꯂꯤ ꯃꯣꯏꯁꯤ ꯑꯗꯨꯒ ꯃꯄꯥ ꯃꯄꯨꯒꯤ ꯌꯨꯝꯐꯝ ꯐꯪꯒꯜꯂꯤ ꯂꯧꯁꯤꯡ ꯆꯥꯎꯒꯅꯤ ꯏꯟꯗ꯭ꯔꯤ ꯈꯨꯗꯝ ꯆꯟꯕ ꯉꯝꯃꯤ ꯑꯗꯨꯒ ꯑꯆꯥ ꯑꯊꯛ ꯊꯣꯏꯅ ꯋꯥꯠꯇꯦ ꯃꯁꯥꯗ ꯂꯧ ꯏꯪꯈꯣꯜꯁꯨ ꯑꯗꯨꯝ ꯄꯛꯅꯒꯅꯤ ꯂꯟ ꯊꯨꯝ ꯆꯦꯜꯂꯤ ꯑꯉꯝ ꯑꯊꯧꯅ ꯆꯥꯜꯂꯤ ꯃꯃꯤꯡ ꯆꯠꯀꯜꯂꯤ ꯄꯨꯡ ꯏꯁꯩ ꯇꯧꯕ ꯏꯁꯩ ꯅꯣꯡꯃꯥꯏꯒꯤ ꯊꯕꯛꯇ ꯌꯥꯝꯅ ꯄꯥꯝꯃꯤ ꯂꯥꯏꯅꯁꯨ ꯆꯥꯟꯕꯤꯕ ꯃꯤꯑꯣꯏ ꯑꯣꯏꯒꯜꯂꯤ ꯑꯗꯨꯒꯨꯒ ꯃꯤꯅꯗꯤ ꯈꯔ ꯀꯂꯛ ꯌꯦꯡꯊꯤꯕ ꯑꯣꯏꯒꯟꯒꯅꯤ ꯃꯈꯣꯏꯁꯦ ꯆꯍꯤ 3 ꯆꯍꯤ 3 10 19 38 55 ꯑꯗꯨꯒ 35 ꯍꯥꯏꯔꯤꯕ ꯆꯍꯤ ꯃꯇꯥꯡꯁꯤꯡꯁꯦ ꯌꯥꯝꯅ ꯆꯦꯛꯁꯤꯟꯕꯤꯒꯗꯕ ꯐꯠꯇꯕ ꯆꯍꯤ ꯃꯇꯥꯡꯅꯤ ꯂꯦꯝꯍꯧꯔꯤꯕ ꯑꯇꯩ ꯆꯍꯤ ꯃꯇꯥꯡꯁꯤꯡꯁꯤꯗꯗꯤ ꯃꯍꯥꯛꯀꯤ ꯍꯥꯟꯅꯒꯤ ꯂꯩꯔꯤꯕ ꯆꯥꯡꯆꯠ ꯑꯃꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯐꯪꯕꯃꯛꯇꯤ ꯑꯣꯏꯗ꯭ꯔꯒꯁꯨ ꯋꯥꯠꯇꯕ ꯄꯥꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯅ ꯑꯗꯨꯃꯛ ꯂꯩꯒꯅꯤ ꯍꯥꯏꯇꯥꯔꯦ
ꯑꯁꯨꯝꯅ ꯍꯤꯌꯥꯡꯒꯩ ꯊꯥꯗ ꯄꯣꯛꯄ ꯃꯤꯁꯤꯡꯁꯤ ꯑꯃꯨꯛ ꯃꯤꯌꯥꯝꯅ ꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯤ ꯑꯣꯏꯒꯜꯂꯤ ꯆꯥꯕ ꯊꯛꯄ ꯋꯥꯠꯀꯟꯗꯦ ꯍꯧꯔꯛꯄꯗꯗꯤ ꯋꯥꯒꯅꯤ ꯑꯗꯨꯒ ꯃꯃꯩꯗ ꯃꯆꯥꯛ ꯃꯔꯟ ꯌꯥꯝꯅ ꯐꯪꯒꯟꯕ ꯑꯣꯏ ꯑꯍꯟ ꯑꯣꯏꯔꯒ ꯅꯨꯡꯉꯥꯏ ꯈꯨꯠꯁꯥ ꯍꯩ ꯂꯂꯣꯟꯕꯗꯤ ꯄꯛꯅꯗꯦ ꯑꯗꯨꯒ ꯂꯧ ꯏꯪꯈꯣꯜ ꯄꯛꯅꯩ ꯃꯤꯅ ꯆꯥꯜꯂꯤ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯉꯤ ꯂꯥꯏꯕꯨ ꯅꯤꯡꯖꯕ ꯑꯗꯨꯒ ꯅꯨꯄꯤꯗꯤ ꯃꯤꯃꯥꯟꯅꯕꯤ ꯇꯣꯉꯥꯟꯕꯤ ꯌꯥꯝꯅ ꯄꯛꯅꯩ ꯙꯔꯃ ꯆꯦꯟꯕ ꯑꯣꯏ ꯑꯗꯨꯒ ꯃꯈꯣꯏꯁꯦ ꯆꯍꯤ 3 ꯅꯠꯇ꯭ꯔꯒ ꯆꯍꯤ 8 ꯍꯥꯏꯕꯁꯤꯗ ꯐꯠꯇꯕ ꯆꯍꯤ ꯈꯔ ꯂꯩꯒꯅꯤ ꯑꯗꯨꯒ ꯆꯍꯤ 9ꯗꯗꯤ ꯐꯒꯅꯤ ꯑꯗꯨꯕꯨ ꯆꯍꯤ 13ꯇ ꯑꯋꯥꯕ ꯗꯁꯥ ꯈꯔ ꯅꯪꯒꯜꯂꯤ ꯂꯣꯏꯅꯅ ꯆꯍꯤ 18 94 ꯃꯁꯤ ꯌꯥꯝꯅ ꯐꯠꯇꯕ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯆꯍꯤ 53 ꯁꯤꯁꯨ ꯌꯥꯝꯅ ꯈ꯭ꯋꯥꯏꯗꯒꯤ ꯗꯁꯥ ꯐꯠꯇꯕ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯆꯍꯤ ꯃꯇꯥꯡꯅꯤ ꯍꯥꯏꯇꯥꯔꯦ ꯃꯈꯣꯏꯁꯤ ꯀꯂꯥ ꯕꯤꯗ꯭ꯌꯥꯁꯨ ꯑꯗꯨꯃꯛ ꯄꯥꯝꯒꯅꯤ ꯑꯁꯨꯝꯅ ꯄꯣꯏꯅꯨ ꯊꯥꯗ ꯄꯣꯛꯄ ꯃꯤꯁꯤꯡꯁꯦ ꯑꯐꯕ ꯃꯤꯗꯤ ꯑꯗꯨꯝ ꯑꯣꯏꯒꯅꯤ ꯃꯈꯣꯏꯁꯤ ꯑꯗꯨꯕꯨ ꯃꯆꯤꯟ ꯃꯅꯥꯎꯗꯤ ꯀꯌꯥ ꯆꯥꯟꯅꯒꯟꯗꯦ ꯗꯥꯟ ꯇꯧꯕ ꯌꯥꯝ ꯄꯥꯝꯒꯅꯤ ꯂꯧꯁꯤꯡ ꯂꯩꯒꯅꯤ ꯁꯥꯒꯩ ꯅꯥꯇꯩꯅ ꯌꯦꯡꯊꯤꯕ ꯑꯣꯏ ꯅꯨꯄꯤꯗꯤ ꯉꯧꯅ ꯉꯥꯟꯕꯤ ꯄꯛꯅꯩ ꯄꯨꯛꯅꯤꯡ ꯄꯨꯛꯆꯦꯜꯁꯤ ꯁꯦꯡꯉꯤ ꯑꯗꯨꯒ ꯃꯈꯣꯏꯁꯦ ꯆꯍꯤ 8 13 94 93 55 ꯑꯁꯦ ꯌꯥꯝꯅ ꯐꯠꯇꯕ ꯗꯁꯥ ꯂꯝꯐꯝ ꯂꯩꯕ ꯆꯍꯤ ꯃꯇꯥꯡꯅꯤ ꯍꯥꯏꯇꯥꯔꯦ ꯃꯈꯣꯏꯁꯨ ꯍꯥꯟꯅ ꯂꯩꯈꯤꯕ ꯆꯥꯡ ꯑꯃꯗꯒꯤ ꯑꯗꯨꯃꯛ ꯂꯩꯒꯅꯤ ꯍꯦꯟꯅ ꯐꯕ ꯆꯍꯤ ꯃꯇꯥꯡ ꯍꯥꯏꯕꯗꯣ ꯑꯗꯨꯃꯛꯇꯤ ꯀꯌꯥ ꯂꯩꯒꯟꯗꯦ ꯋꯥꯛꯆꯤꯡ ꯊꯥꯗ ꯄꯣꯛꯄ ꯃꯤꯁꯦ ꯌꯥꯝꯅ ꯁꯥꯎꯒꯜꯂꯤ ꯃꯣꯏꯁꯦ ꯃꯇꯝ ꯑꯌꯥꯝꯕꯗ ꯃꯆꯥ ꯌꯥꯝꯅ ꯌꯥꯝꯒꯜꯂꯤ ꯃꯁꯥꯗ ꯈꯨꯗꯝ ꯂꯩꯒꯜꯂꯤ ꯍꯥꯏꯕꯗꯤ ꯁꯝꯕ꯭ꯔꯨ ꯈꯪꯗꯦ ꯀꯩ ꯈꯪꯗꯦ ꯈꯨꯗꯝꯗꯨꯅ ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯂꯝꯕꯤ ꯑꯃ ꯇꯥꯛꯄ ꯌꯥꯕ ꯑꯣꯏꯒꯜꯂꯤ ꯍꯥꯏꯇꯥꯔꯦ ꯃꯤꯅ ꯂꯥꯛꯆꯕ ꯌꯥꯕꯗꯤ ꯃꯤ ꯑꯣꯏꯗꯦ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯒꯅꯤ ꯃꯤꯅ ꯄꯤꯊꯣꯛꯀꯜꯂꯤ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗ ꯑꯅꯥ ꯑꯌꯦꯛ ꯈꯔ ꯅꯪꯒꯜꯂꯤ ꯃꯃꯩꯗ ꯆꯥꯎꯈꯠꯂꯛꯏ ꯂꯣꯏꯅꯅ ꯑꯆꯧ ꯑꯁꯥꯡ ꯈꯟꯕ ꯌꯥꯝꯅ ꯄꯛꯅꯩ ꯂꯧꯅꯝꯈꯔ ꯆꯥꯎꯏ ꯅꯨꯄꯤꯗꯤ ꯉꯧꯔꯨ ꯁꯪꯗꯥꯅꯕꯤ ꯌꯥꯝꯅ ꯄꯛꯅꯒꯅꯤ ꯑꯗꯨꯒ ꯃꯈꯣꯏꯁꯦ ꯆꯍꯤ 1 ꯆꯍꯤ 2 ꯆꯍꯤ 13 ꯌꯥꯝ ꯐꯠꯇꯕ ꯆꯍꯤ ꯃꯇꯥꯡꯅꯤ ꯑꯗꯨꯒ ꯆꯍꯤ 10 ꯁꯤꯅ ꯌꯥꯝꯅ ꯐꯕ ꯆꯍꯤ ꯃꯇꯥꯡ ꯑꯣꯏ ꯆꯍꯤ 95 ꯁꯤꯅ ꯂꯟ ꯐꯪꯕ ꯆꯍꯤ ꯃꯇꯥꯡꯅꯤ ꯑꯗꯨꯒ 94 ꯐꯝ ꯅꯥꯏꯒꯜꯂꯤ ꯂꯣꯏꯅꯅ ꯆꯍꯤ 61 ꯑꯃꯁꯨꯡ 59 ꯑꯃꯁꯨꯡ 60 ꯁꯤꯁꯨ ꯐꯠꯇꯕ ꯆꯍꯤ ꯃꯇꯥꯡꯁꯤꯡꯅꯤ ꯋꯥꯛꯆꯤꯡ ꯊꯥꯗ ꯄꯣꯛꯄ ꯃꯤꯁꯤꯡꯒꯤ ꯑꯣꯏꯅ ꯂꯣꯏꯅꯅ ꯐꯥꯔꯦꯟ ꯊꯥꯗ ꯄꯣꯛꯄ ꯃꯤꯁꯤꯅ ꯑꯃꯨꯛ ꯑꯍꯥꯟꯕꯗꯗꯤ ꯃꯈꯣꯏꯁꯦ ꯃꯔꯨꯞ ꯃꯄꯥꯡ ꯌꯥꯝꯅ ꯂꯩꯒꯅꯤ ꯂꯣꯏꯅꯅ ꯊꯕꯛ ꯑꯃ ꯇꯧꯊꯣꯛꯀꯦ ꯈꯟꯕꯗ ꯈꯨꯗꯛꯇ ꯇꯧꯊꯣꯛꯄ ꯉꯝꯕ ꯂꯣꯏꯅꯅ ꯃꯌꯥꯝꯗ ꯄꯤꯖ ꯄꯤꯊꯛꯄꯁꯨ ꯌꯥꯝꯅ ꯐꯕ ꯁꯥꯒꯩꯅꯁꯨ ꯌꯥꯝ ꯆꯥꯟꯕ ꯊꯕꯛ ꯁꯥꯡꯗꯣꯛꯀꯜꯂꯤ ꯑꯋꯥꯕ ꯈꯧꯔꯥꯡꯒꯜꯂꯤ ꯁꯥꯎꯒꯜꯂꯤ ꯂꯣꯏꯅꯅ ꯉꯥꯏ ꯁꯦꯟ ꯌꯥꯝꯅ ꯆꯥꯟꯅꯕ ꯃꯤ ꯑꯣꯏꯒꯜꯂꯤ ꯃꯤꯉꯣꯟꯗ ꯀꯌꯥ ꯍꯪꯒꯟꯗꯦ ꯃꯅꯤꯡ ꯇꯝꯒꯜꯂꯤ ꯅꯨꯄꯤꯗꯤ ꯑꯃꯨꯕꯤ ꯈꯔ ꯄꯛꯅꯩ ꯅꯨꯄꯤ ꯑꯣꯏꯔꯒꯁꯨ ꯅꯨꯄꯥꯗ ꯑꯃꯨꯕ ꯈꯔ ꯄꯛꯅꯩ ꯑꯉꯧꯕ ꯂꯧꯔꯗꯤ ꯅꯠꯇ꯭ꯔꯒ ꯑꯉꯧꯕꯒ ꯂꯩꯃꯤꯟꯅꯔꯕꯗꯤ ꯄꯨꯛꯅꯤꯡ ꯈꯔ ꯂꯥꯡꯒꯜꯂꯤ ꯑꯗꯨꯕꯨ ꯆꯍꯤ 2 ꯆꯍꯤ 8 18 19 ꯌꯥꯝꯅ ꯐꯠꯇꯕ ꯆꯍꯤ ꯃꯇꯥꯡꯅꯤ ꯑꯗꯨꯒ ꯆꯍꯤ 52 ꯂꯟ ꯐꯪꯕ ꯆꯍꯤ ꯃꯇꯥꯡ ꯑꯣꯏꯒꯜꯂꯤ ꯑꯗꯨꯕꯨ ꯐꯠꯇꯕ ꯆꯍꯤ ꯃꯇꯥꯡꯁꯤꯁꯨ ꯑꯃꯨꯛꯀ ꯆꯍꯤ 63ꯒ 49ꯒ ꯍꯥꯏꯔꯤꯕ ꯆꯍꯤ ꯃꯇꯥꯡꯁꯤꯡꯁꯦ ꯐꯠꯇꯕ ꯆꯍꯤ ꯃꯇꯥꯡ ꯑꯣꯏꯒꯜꯂꯤ ꯑꯁꯨꯝꯅ ꯊꯥ 12 ꯑꯔꯣꯏꯕꯗ ꯑꯩꯈꯣꯏꯅ ꯂꯝꯇꯥ ꯊꯥ ꯍꯥꯏꯗꯨꯅ ꯃꯌꯥꯝꯅ ꯌꯥꯎꯁꯪ ꯊꯥ ꯍꯥꯏꯗꯨꯅ ꯈꯪꯅꯔꯤꯕ ꯊꯥ ꯑꯁꯤꯗ ꯄꯣꯛꯄ ꯃꯤꯑꯣꯏꯁꯤꯡꯗꯣ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕꯗꯤ ꯌꯥꯝꯅ ꯑꯣꯏꯒꯜꯂꯤ ꯑꯆꯥ ꯑꯊꯛ ꯋꯥꯠꯀꯟꯗꯦ ꯂꯂꯣꯟꯕ ꯂꯧꯎ ꯁꯤꯡꯎ ꯇꯧꯕꯗ ꯌꯥꯝ ꯄꯛꯅꯩ ꯃꯤꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯗꯥꯟ ꯇꯧꯒꯜꯂꯤ ꯑꯆꯧ ꯑꯁꯥꯡꯅꯁꯨ ꯌꯥꯝ ꯆꯥꯟꯕ ꯋꯥꯍꯩ ꯈꯨꯟꯐꯝ ꯅꯨꯡꯁꯤꯕ ꯃꯤꯉꯣꯟꯗ ꯍꯪꯒꯟꯗꯦ ꯃꯅꯤꯡ ꯇꯝꯅ ꯄꯥꯟꯒꯜꯂꯤ ꯑꯍꯟ ꯑꯣꯏꯔꯛꯄꯗ ꯈꯔꯗꯤ ꯋꯥꯠꯄ ꯂꯥꯛꯀꯅꯤ ꯑꯗꯨꯕꯨ ꯑꯍꯜ ꯂꯃꯟꯒꯤ ꯁꯦꯕꯥ ꯇꯧꯒꯜꯂꯤ ꯅꯨꯄꯤꯗꯤ ꯇꯣꯉꯥꯟꯅ ꯃꯁꯥꯅ ꯈꯟꯖꯕ ꯃꯌꯥꯝꯅ ꯈꯟꯕꯗꯨꯒ ꯃꯥꯟꯅꯗꯕ ꯅꯨꯄꯤ ꯍꯦꯛꯇ ꯄꯛꯅꯩ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯂꯝꯇꯥ ꯊꯥꯁꯤꯗ ꯄꯣꯛꯄ ꯃꯤꯁꯤꯡꯁꯦ ꯃꯁꯥꯒꯤ ꯆꯍꯤ 2 ꯆꯍꯤ 10 53 94 ꯑꯁꯦ ꯐꯠꯇꯕꯆꯍꯤ ꯃꯇꯥꯡꯅꯤ ꯑꯗꯨꯒ ꯆꯍꯤ 63 ꯁꯤꯗꯅ ꯃꯁꯥꯒꯤ ꯌꯥꯝꯅ ꯐꯪꯕ ꯂꯟ ꯐꯪꯕ ꯆꯍꯤ ꯃꯇꯥꯡ ꯑꯣꯏ ꯑꯗꯨꯒ 69 ꯃꯁꯥꯁꯦ ꯁꯤꯕ ꯌꯥꯕꯒꯤ ꯗꯁꯥ ꯐꯥꯎꯗ ꯂꯩꯒꯜꯂꯤ ꯍꯥꯏꯇꯥꯔꯦ ꯑꯁꯨꯝꯅ ꯉꯁꯤꯒꯤ ꯊꯝꯖꯔꯤꯕ
ꯊꯥ 12ꯁꯤꯗ ꯄꯣꯛꯄ ꯅꯨꯄꯥ ꯑꯃꯁꯨꯡ ꯅꯨꯄꯤ ꯑꯅꯤꯒꯤ ꯂꯩꯒꯟꯕ ꯗꯁꯥ ꯂꯥꯡꯐꯝ ꯑꯃꯁꯨꯡ ꯑꯐꯕ ꯆꯍꯤ ꯃꯇꯥꯡ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯊꯥꯁꯤꯡꯁꯤꯗ ꯄꯣꯛꯄ ꯃꯤꯑꯣꯏꯁꯤꯡꯒꯤ ꯑꯣꯏꯕ ꯃꯌꯥꯝꯗ ꯊꯝꯖꯕꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯦ ꯃꯌꯥꯝꯅ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯕꯤꯕ ꯑꯃꯗꯤ ꯃꯤꯠꯌꯦꯡ ꯇꯥꯕꯤꯕꯒꯤꯗꯃꯛ ꯅꯝꯈꯩ ꯂꯩꯇꯅ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯔꯒ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀꯁꯨ ꯈꯨꯔꯨꯝꯖꯔꯤ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ